Bisnupur district ki manung chanba Naran Saina maningda Kuki Millitan Singna Landarakpa mafam aduda leiba CRPF personnel Singna su khudhanduna akan bamongda nongmai kapna khibaga loindana CRPF personnel ani laikhidre ani Sokle hairi IT News na fangba pauda thodok asi ngarang nongyai matung pung 12 makhairom tabada thokibani Kuki Millitan Sing aduna Naran Saina maningda leiba B128 CRPF poster amadi second IRB ki game ta khanghodana landarakibani thodok aduda soklaba CRPF personnel sing RIMS hospital da pukhatuna laikana khre hairi Kuki Millitan Singna Landarakpa aduda laikhidraba CRPF personnel sing adudi SIN Sarkar amasung head constable Arup Saini kawi sokpadagi RIMS hospital da laknariba ani aduna Inspector Jadav Das constable Aftab Hussain kawi hairi